ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯊꯨꯟꯗ ꯀꯩ ꯂꯦꯟ ꯀꯩ ꯈꯣꯡꯕ ꯍꯥꯏꯕ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯕ ꯄꯦꯅꯥ ꯂꯦꯟ ꯑꯗꯨꯅ ꯂꯩ ꯐꯤꯕꯝꯁꯦ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯦ ꯑꯣꯖꯥ ꯕꯤꯃꯣꯟ ꯍꯤ ꯋꯥꯁ ꯃꯥꯏ ꯑꯦꯖ ꯑꯦ ꯕ꯭ꯔꯗꯔ ꯑꯃ ꯑꯣꯏꯅꯀꯣ ꯏꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯑꯦꯝ ꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅꯀꯣ ꯃꯤꯑꯣꯏꯕ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯁ꯭ꯄꯤꯔꯤꯠ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯑꯩꯈꯣꯏ ꯊꯥꯒꯠꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯄꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯒꯨꯝꯕ ꯏꯁꯨ ꯑꯃꯠꯇ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯤꯔꯝꯗꯦꯅ ꯃꯥꯅ ꯉꯔꯥꯡ ꯑꯗꯨꯝ ꯄꯟꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯀꯥꯏꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯗ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯔꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯤꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯖꯥ ꯃꯥꯡꯁ ꯃꯁꯤ ꯃꯤꯌꯥꯝꯅ ꯈꯪꯉ ꯄꯣꯠ ꯑꯃ ꯑꯣꯏꯔꯕꯅꯤꯗꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯄꯤ ꯗꯣꯛꯇꯔ ꯑꯉꯝꯆꯥ ꯕꯤꯃꯣꯜꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯝꯕ ꯁ꯭ꯄꯤꯆꯁꯦ ꯑꯩꯈꯣꯏ ꯇꯥꯏꯀꯣ ꯇꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯃꯦꯀꯣ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯄꯤꯛꯆꯔ ꯑꯃ ꯊꯝꯃꯤꯕ ꯀ꯭ꯂꯤꯌꯔ ꯄꯤꯛꯆꯔꯗꯨꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨ ꯗꯦꯟ ꯑꯃꯅ ꯍꯣꯏ ꯄꯥꯔꯠ ꯑꯣꯐ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯦꯝ ꯄꯤ ꯑꯃꯅ ꯀꯅꯥꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯕ ꯇꯤꯀꯦꯠꯇ ꯀꯥꯔꯀꯥꯟꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ ꯄꯤ ꯑꯃ ꯑꯣꯏꯔ ꯑꯥꯏ ꯑꯦꯟ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯑꯦꯝ ꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯄꯥꯔꯇꯤꯒꯤ ꯂꯦꯚꯦꯜꯗꯕꯨꯗꯤ ꯃꯥ ꯎꯔꯦ ꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯕ ꯉꯥꯡꯉꯛꯏꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯥꯔꯇꯤꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯑꯣꯖꯥ ꯃꯥꯡꯁ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯉꯁꯥꯏꯒꯤ ꯏꯁꯨꯁꯦ ꯀꯗꯥꯏ ꯌꯧꯔꯒꯦꯁꯦ ꯃꯁꯤ ꯌꯦꯡꯕ ꯆꯪꯉꯛꯑꯦꯗꯀꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝ ꯈꯔ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯏꯁꯨꯁꯦ ꯑꯣꯜꯃꯣꯁט ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯦ ꯍꯟꯊꯔꯦ ꯅꯦꯝꯊꯔꯛꯑꯦꯅ ꯑꯗꯨꯝ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯔꯤꯄꯣꯔꯠ ꯄꯤꯕ ꯁꯨꯝ ꯌꯥꯎꯔꯝꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯍꯧꯖꯤꯛ ꯏꯁꯨ ꯂꯩꯇ꯭ꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯔ ꯆꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯅꯤ ꯑꯗꯨꯝ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯌꯥꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯏꯁꯨ ꯗꯦꯠ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯗ ꯄꯤ ꯗꯤ ꯑꯦꯐꯀ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯀꯩꯅꯣꯒꯤ ꯑꯥꯒꯤ ꯂꯩꯔꯤꯕ ꯄꯤ ꯗꯤ ꯑꯦꯐ ꯀꯦ ꯑꯦꯟ ꯑꯦ ꯕꯤ ꯀꯣ ꯀꯦ ꯑꯦꯟ ꯑꯦ ꯕꯤꯒ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯀꯥꯞꯅꯕꯁꯤꯗ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯣꯔꯠ ꯏꯁꯀꯤꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯌꯥꯝ ꯀꯟꯅ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯑꯦꯔꯤꯌꯥ ꯑꯃ ꯌꯥꯎꯔꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯗ ꯀꯥꯞꯅꯔꯤꯕꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯊꯧꯗꯥ ꯃꯌꯥꯝꯁꯤꯗ ꯃꯁꯤ ꯏꯁꯨꯁꯦ ꯃꯅꯤꯄꯨꯔꯗ ꯏꯝꯄꯦꯛ ꯐꯪꯉꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩꯁꯨ ꯊꯣꯛꯄ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯕ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁט ꯀꯦ ꯑꯦꯟ ꯑꯦ ꯕꯤꯒꯤ ꯃꯅꯨꯡꯒꯤ ꯀꯥꯞꯅꯕꯗꯨꯗ ꯌꯥꯎꯔꯝꯃꯤꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯥꯎꯔꯝꯃꯤꯅꯤ ꯅꯠꯇ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔ ꯃꯆꯥꯁꯤꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔ ꯊꯥꯔꯒ ꯑꯥꯗ ꯀꯦ ꯑꯦꯟ ꯑꯦ ꯕꯤꯗ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯑꯥꯗ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯌꯥꯎꯔꯝꯃꯤꯅꯤ ꯑꯗꯨꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯃꯣꯏ ꯗꯥꯇꯥ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡ ꯀꯥꯡꯄꯣꯛꯄꯤ ꯃꯅꯨꯡꯗꯒꯤ ꯍꯧꯖꯤꯛ ꯀꯦ ꯑꯦꯟ ꯑꯦ ꯕꯤꯗ ꯌꯥꯎꯁꯜꯂꯀꯥꯟꯗ ꯑꯥꯗ ꯂꯥꯟ ꯊꯦꯡꯅꯕꯗ ꯌꯥꯎꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯑꯗꯨ ꯃꯣꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯗ ꯍꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯃꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯁꯤꯡꯗ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯣꯏ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯌꯥꯒꯗ꯭ꯔꯕ ꯃꯣꯏ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕꯁꯤ ꯌꯥꯒꯗ꯭ꯔꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯏꯒꯤ ꯑꯥꯏ ꯇꯤ ꯑꯦꯜ ꯑꯦꯐꯅ ꯃꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯎꯈꯤꯕ ꯏꯆꯥꯁꯤꯡꯅꯤ ꯃꯣꯏꯅ ꯀꯦ ꯑꯦꯟ ꯑꯦ ꯕꯤꯗ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯡꯗꯁꯨ ꯁꯥꯎꯅꯕ ꯏꯔꯥꯡ ꯇꯥꯔꯤ ꯅꯠꯇ꯭ꯔꯥ ꯆꯨꯝꯕ ꯂꯥꯟꯕꯗ ꯇꯣꯉꯥꯟ ꯊꯝꯈꯤꯁꯤꯀꯣ ꯁꯔꯚꯤꯁ ꯇꯨ ꯀꯔꯦꯛꯁꯟ ꯑꯗꯨ ꯇꯥꯔꯒꯗꯤ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯥꯟ ꯀꯥꯞꯅꯕꯗ ꯁꯤꯕꯗꯤ ꯃꯣꯏ ꯄꯦꯗ ꯃꯣꯏ ꯁꯦꯞ ꯀꯦꯇꯦꯒꯣꯔꯤꯅꯦꯕ ꯍꯥꯏꯅꯔꯤꯁꯤꯀꯣ ꯑꯥꯗ ꯕ꯭ꯔꯍ꯭ꯃꯥꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯤꯕꯗꯨꯗꯤ ꯉꯁꯤ ꯑꯥꯏ ꯇꯤ ꯑꯦꯜ ꯑꯦꯐꯅ ꯃꯗꯨ ꯊꯥꯍꯟꯕꯅꯦꯅ ꯉꯁꯤ ꯃꯣꯏ ꯃꯁꯤꯡ ꯉꯥꯡꯅꯔꯤ ꯑꯗꯨ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯊꯥꯔꯨꯔꯒ ꯍꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯗꯧꯔꯦ ꯑꯥꯗ ꯀꯦ ꯑꯦꯟ ꯑꯦ ꯕꯤꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯍꯧꯔ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯂꯩꯔꯀꯥꯟꯗ ꯃꯩꯇꯩ ꯃꯆꯥ ꯍꯥꯞꯄꯗꯗꯤ ꯑꯗꯨꯝ ꯌꯥꯍꯟꯒꯦ ꯍꯥꯏꯕꯅꯦ ꯑꯝꯇꯅ ꯍꯥꯏ ꯀꯣꯏꯁꯟꯁꯦ ꯑꯗꯨꯅ ꯁꯦꯝ ꯄꯥꯔꯠ ꯑꯃꯅꯦꯕ ꯂꯧꯕꯒꯤ ꯔꯣꯜꯁꯦ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯀꯥꯟꯗ ꯉꯁꯤ ꯃꯆꯥ ꯁꯤꯔꯀꯥꯟꯗ ꯉꯁꯤ ꯑꯗꯨ ꯍꯥꯏꯗꯣꯛꯅꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯑꯥꯏ ꯇꯤ ꯑꯦꯜ ꯑꯦꯐꯇꯅ ꯀꯣꯇꯨꯔꯨꯡꯗꯨ ꯅꯥꯕꯁꯦ ꯍꯥꯏꯔꯤꯁꯦ ꯑꯁꯤꯕ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯁꯥ ꯕꯣꯗꯤ ꯐꯪꯒꯅꯤꯒ ꯍꯥꯏꯕ ꯌꯥꯎꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯦ ꯑꯦꯟ ꯑꯦ ꯕꯤꯅ ꯁꯣꯔꯤ ꯀꯣꯇꯨꯅ ꯂꯧꯔꯤꯕ ꯗꯥꯏꯇ ꯑꯥꯏ ꯇꯤ ꯑꯦꯜ ꯗꯥꯏꯇꯁꯦ ꯀꯥꯏ ꯌꯧꯔꯒꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯪꯉꯛꯑꯦ ꯅꯠꯇ꯭ꯔꯣ ꯑꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯀꯨꯞꯅ ꯌꯦꯡꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯁꯣꯏ ꯀꯧꯔꯝꯒꯅꯤ ꯗꯇꯥ ꯀꯧꯔꯝꯒꯅꯤ ꯃꯌꯥꯝꯗꯨꯗꯣ ꯉꯁꯤ ꯑꯥꯗ ꯑꯝꯇ ꯌꯦꯡꯗꯕ ꯀꯣꯏꯁꯟ ꯂꯥꯛꯏꯅꯦꯕ ꯖꯃꯥꯡꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯄꯤꯅ ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯉꯁꯥꯏ ꯃꯥꯅ ꯐꯣꯡꯉꯤꯕ ꯁ꯭ꯄꯤꯆꯇꯨ ꯃꯥꯅ ꯍꯧꯕꯗꯒꯤ ꯃꯤꯅꯤꯠ 13 ꯁꯝ ꯁꯦꯀꯦꯟ ꯈꯔ ꯃꯥꯅ ꯐꯣꯡꯕꯗꯨ ꯁ꯭ꯄꯤꯀꯔꯗ ꯃꯥꯅ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯆꯤꯌꯔꯄꯔꯁꯟꯗ ꯃꯥꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯥ ꯑꯦꯄ꯭ꯔꯣꯆ ꯑꯗꯨꯝ ꯇꯧꯏꯀꯣ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯑꯦꯄ꯭ꯔꯣꯆ ꯇꯧꯏ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯩꯁꯨ ꯉꯁꯥꯏꯒꯤ ꯎꯗꯕ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯇꯕ ꯄꯣꯠ ꯑꯃ ꯁꯦꯝꯗꯣꯛ ꯁꯥꯖꯤꯜꯂꯒ ꯉꯥꯡꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄ꯭ꯔꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯗꯩꯗ ꯁꯦꯟꯇꯔꯅ ꯂꯧꯔꯤꯕ ꯔꯣꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯎꯔꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯇꯞꯅ ꯃꯌꯥꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯛꯄ ꯑꯗꯨ ꯍꯦꯟꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯦꯄꯔ ꯑꯃꯗ ꯀꯣꯔꯠꯇ ꯐꯣꯡꯉꯤꯁꯤ ꯖꯣꯏꯟ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ ꯁꯦꯝꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯍꯥꯏꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯄꯥꯔꯠ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯖꯃꯥꯡꯁꯦ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯧꯖꯤꯛ ꯐ꯭ꯂꯣꯔ ꯌꯧꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯐ꯭ꯂꯣꯔ ꯌꯧꯔꯕꯅꯤ ꯂꯥꯎꯅꯔꯤꯁꯤꯀꯣ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯂꯥꯟꯁꯤ ꯁꯦꯟꯇꯔꯅ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞꯇ ꯂꯣꯏꯁꯟꯕ ꯉꯝꯃꯤ ꯁꯥꯡꯊꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜꯗꯁꯨ ꯁꯥꯡꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯁꯦꯟꯇꯔꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ
하디 랑레 와시 तसेंग सेंटर ना तसेंग इशूजी कुपना येंकांदा तसेंग चपचार खुद थारगे खलगदी को अदुदी सेंटर याउदेना सि पोसक्सिदी सेंटर ना मसी पोसक्से साइगी लोशनिंग इरांग लेबजानि खंगदो पोतो लोशनिंगने हाय हुंजो हाइदे अदगी सांगदने साइलेंट हॉस्पिटल दो लेबिसने मरम मरका तुमिने लेबिसने मरम मरका कदौरे कंफ्यूजिंग मा थमे प्रयासंग दे लोइना ngang sunu ko saya dah jawab tu saya kan nama kong ada tu gimana ngang sunu kita orang tahu le nak kalakan tu di lain proxy war se macam nasi proxy war ni hari berpusat tu center na use and abuse cookie sin kan da proxy war mas hanare manipur si tangdu ni tahan na thamakan da moi tongan aron ma planning khara plan khara tawno khona le habasi madi sti confirm khale ya ko khudai na manipur da mission mayam shiba manipur da mission mayam mangba manipur da terrorist mayam sinna sagi landang tu landaba manipur da dak thaning ma thaba ya bithok se moi kalaran project tu mai pa no khona matam da moi project ma mai pa no khona matam da manipur da mi khar siu sing na phem da uraba ko sin la tore la jamang ja ko na leibi issue ji koi trai lobu ya de du ta bu koi प्रजा सिंह कब थोक चंगे को प्रजा सिंह कब थोक नम चंगे प्रजा सिंह दो ले रे कोन जे पानो जे कोई ओपिनियन है तरा या या पाम कोई कोई कलेक्टिव ओना खुंडामिनरी बा एक्सेप्ट कुकी नतना को कुकी नतना ले होइबो खुंडामिनरी फ्रूट इंडिजिनस की खुंडामिनरी फ्रूट सबो गेरा मचा गेरा कोई पुना कोई मणिपुर ngakmin na मणिपुर कलमिन ना हाबसि मदे कोई अपन मगी ओइबो थुदांग अमा ओइ हाबसि थमजरा कांदा ngasi फ्लोर दा CEO na hire basi baguda honorable prime minister ki space to honorable home minister ki space koi kai hakul koi yeng tai hoji ko kai hakul koi yeng tai home minister ki space di kala mang koi tajam matam da interview mu da mana ngang matam da ai purthu irang sidi maite madi ko ki ani to padu ba ethnic crisis ni hena kuma pi gudum thene ko ko ai tai di ethnic crisis ni hai ta ga di kai da to why man mamang pi space ka daure masi external aggression jaw ya aduna border fencing khada bi yaroi aduna FMR mata bi yaroi hena man log edition na kai log dino अचुक मैं कंफ्यूजिंग है मैं आपने मरे मर कांदे कोई दा अरोई बता दे को अरोई बता दी सेंटर में के सुमा है कुछ जाया नहीं दो मांगसा मैं कोई नहागे नहीं स्टेट ना सिपाही पीयू पीरे अरे अम्मा मतें पांगो पांगे तौनिंग मत ने पीया कोई नहीं पीरे नहीं स्टेट लोशन जदे नहीं होगा तो कुछ रिपोर्ट इन लास्ट को अदु तादु ताले लास्ट दी कोई जे कोई मसे नम थांग पाइ फिल्म ने जन दुजिदा अना सिगी एरेना से हायत्रि गाय दा कोई पॉलिटिकल लीडर्स जिना मैम कनगनी मैम जब थाई गा कन लंथुगा के लेबीबा कोई अंग मथवाई तारे को अंग मथवाई तारी मोदे चावले तबिना हाय तारे को अदना मोय जिंजिना वखन कुपना खंथन बियु को सिगुम बगी वही जे हल्ला कुम कुप तदी प्रजा जिन सेंटिमेंट क्रॉस को हुजु अदना लेजे हजु आदा फ्लोर दगाननी बसबै मैम जी पखुम जे पिनिया के सुलैते को यंगजली हरम हायरकनी वही छानना बखो होनरी हरम हायरकनी को अदगी कैदो को होनबि अबोनरी के नो हायरकनी को अदु एमम एरो दो इंग्लिश लगा के लगनी नो इस के लगा में के नो इस लगा तो सिनबे अब सिनबे तो या तो रे पीरे एवरीथिंग के तो लाइनी मोनो लुसने तो को थार लगा दी फोटो दा या दी छदल ले थोखरानी द्रा छदल ले थोखरानी को ले थोखरानी दे देन के दौरे सगी को मसन थापा नो सिलमनी अद ले फिल्म से दुने ऑनरेबल एमपी ना सी मायक सेंग ना ngangiba प्राइम मिनिस्टर ना सी तुमि लेसन बा होम मिनिस्टर ना सी हाइदबा अदगी से जिरिगी इशू दा फदन ngangi को जिरिगी इशू दा पुखल ngangi फदन गंदन पुखल ngangi अदना दे नोतरा के दौरे अखोई मुमेंट शेम तो मुमेंट तो यादगी अदम पलंगांगी प्रमाणी को सी पलि में जी तसना कोई सेवन सलंगा बदते देना अचुम दुगा कोनिना अदु अचुम दुगा को अंदगा के दौरे सेंदगी लीडर सिंह जी मोय मसाल लिथोक न होना मत न के दौरे अखोई सुंगी लेरी अखोई मणिपुर की एमएलए नतगना अखोई मणिपुर की सीएम अखोई मणिपुर की एमपी हंदगी इलेक्शन सुम यंबियोबा मणिपुर की कारक एमपी वगैरह मणिपुर की कारक एमएलए मिनिस्टर सिंह वगैरह सेंटर ना क्या लुन लवी लौदगी गाइसे ओजामा से खंगपोदेदा कोई ngasagi yengda ubda dum pokra yaw le tare pramani ko ana leiba asam bi karak MLA matri adagi minister mayam jina ngasagi hekta thak se wang thamba ko khoi da ko mayam jina ngasagi categories khaju ko jan MLA ji thak khaju ko jan da ojama ke suphai yengam dan ko aduna state kha chaw khoi bihar gumba adagi maharashtra gumba adagi UP gumba su mai karak MLA MP mayam ji ki value ji wang he ojama sa ko khoi sigi la ko MLA MP ani ga BJP gi andaki magi election counting da मणिपुर की एमपी अनि जे मगी मोइदो एना मसिम थादि गाय मोइ हाइ रि गेन द्रो भेलु जे क्या हम भेलु लेतो येंगोबा एमपी अनि की भेलु आस लेतो जाने मोइदो ना सुबाना भेलु लेतना खनबा मयाम सिना मरे मोइ कांदा एखोई स्टेट सी खंगदे काय हाइदो नो जमांग चकन ngang ओसु नाइते अदुना काबी बा मयाम जि तसेना चप चाना एखोई जु तसेना मोइ की मयाम खना जाबि नते